Saliba sahi asigi lakliba April 2 amasung 4da matam loiduna hanggadaba Rajya Sabhagi apunba seat 38 mensinaba mikhan mathang thagi tang 13 pangthoklagani. Arambai tengkona thangjingkhiba khongphamna miyamda akaiba oirabadi handokani. Kukidadi surrender tawroi haina Arambai tengkongi PRO Robinangang khwairakpamna phongdorokli. Tinsit lambidagi kangu singjin phauraga lamlai yauba lambi tha 10 gi manungda loinaba semlagani. MLA ke Hais Ibomsa. Indo memar ngamkhaida mitop sangsilakpagi sangka hena wangkhalakle. Napa tangzengi IDP imung 13 gi saksen piramdre. Haujik phawbada lupa marphumari piraktaba miyoi kul leiri. Makha taba exam wabakai higher secondary school da adumak pangthokhigani hairi. Iranga PR ganasayana bagi PMGSY da lupa karor kuntra yaurabasu lambi semba ngamkidabani. Haujikti haure MLA Ramesor. Meitei Taba Mafamda Kukising Lakpada Akaiba Leitre, Surachanpur Morena Singba Mafam khara natana, Zomi Singna Taba Mafamda, Meitei Sangbada Akaiba Leitre, Chief Minister. Su Kedara Singna Sugi Kanglon Ngakna Salibra Haibadu Yangsinaba, Home Minister Amisahana Wakat Kre. Sakangdaba Singna Naharol Thoudang Paoche gi editor, Khoidom Loya Lakpana Tongduna Lakpa, Gadida Nongmai Round Ani Kapsilam Laba Matungda, Furamle Hari. Thaudo singarang numidang pung 10 khara helakpada Imphal Eastki Hatagi cemetery manakta thokibani hairi. Asokpa masa jenimsta pukhre, police laklaga senaba sing phanaba thijinba hokre. Porompat police na case amasu laukhatlaga thigatba hokre. Moirangdagi wangu taba lambi lakliba numit 15 gi manungda semgat sagatpagi thabak hauragani Chief Minister. Miyamga samnaba laingak sasan ohenaba cabinet mifam pangthoktuna warip laukre. Home Guard ki commandant volunteer sing da pirakhiba athing babu High Court da challenge tawrakle. Manipur gi ahanba Muslim IPS officer Alhas Abdur Rahamal laikhidre.